viewers and subscribers. Good morning. Punomapu from Jari for we Uminasi. Mam, what is the Chinam Thai? To my undersum of course, Sarako. The Chinam Thai, a city to boy was Kare Mudra. Let's in Punta. The Chinam Thai. Oh, like that. Good morning, everyone. So what? Don't forget that. Like that. Like Chin Jong, let's say, one Thai too. Chin Thai. Good morning. Like Chin Jong. Chef from Thai. Không dùng War Memorial cái điều u để lấy trên Thai. Xin Thai, xin Thai. Hi, hello, good morning. Hi, bro. Hi, hello, good morning. Winter season begin.
I love you. Thank you thank you so much. Love you too. ꯑꯗꯨꯗꯤ ꯅꯣꯏꯁꯨ ꯑꯉꯥꯡꯗꯤ ꯍꯧꯔꯝꯃꯅꯤ ꯑꯉꯥꯡꯒꯤ ꯆꯥꯛꯀꯧꯕꯒꯤ ꯀꯩꯅꯣꯗꯨꯗꯤ ꯆꯥꯁꯜꯂꯨꯔꯦꯕ ꯑꯗꯨꯗꯨꯅ ꯁꯨꯝꯁꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯆꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯍꯧꯒꯠꯂꯛꯄꯗꯗꯤ ꯌꯨꯝꯂꯣꯝꯗꯤ ꯊꯥꯒꯠꯂꯛꯏ ꯋꯥꯏ Winter season. Good morning, everyone. Good morning. Good morning. Good morning. Good morning, everyone. Good morning. Good morning. Good morning, everyone. Good morning, everyone. Good morning. Good morning. Good morning. Good morning, everyone. Good morning. Good morning, everyone. Good morning. Good morning, everyone. Good morning, everyone. Ready? This both sides. Because why the Lord Rambine? The shed. Where is the sun? Here as well. Normally physical exercise or yoga or running every day. ꯑꯗꯨꯒ ꯑꯃꯨꯛ ꯊꯥꯡꯒꯗ ꯑꯃꯨꯛ ꯀꯥꯞꯊꯗꯣꯏꯅꯤ Anytime, morning or evening or afternoon, anyone, whatever you like. We have to exercise, physical movement. ꯂꯧꯁꯦ ꯃꯨꯟꯗ ꯑꯁꯪꯕꯁꯨ ꯌꯥꯎꯔꯤꯕ ꯑꯅꯝꯕꯅꯗꯤ ꯍꯥꯎꯅꯔꯦ ꯌꯦꯡꯅꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ
ꯂꯩꯆꯤꯟꯁꯦ ꯈꯔ ꯐꯔꯛ ꯃꯥꯜꯂꯦ ꯌꯥꯝ ꯐꯕꯗꯤ ꯑꯣꯏꯗ꯭ꯔꯤꯗ ꯃꯉꯥꯟ ꯈꯤꯇꯪꯗꯤ ꯊꯣꯛꯂꯛꯄ ꯍꯧꯔꯦ ꯐꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯂꯥꯏꯐꯁꯦ ꯁ꯭ꯋꯥꯏꯗ ꯊꯝꯖꯒꯦ ꯃꯌꯥꯝꯁꯨ ꯌꯨꯝ ꯆꯠꯅꯕ ꯍꯜꯂꯛꯑꯒ ꯌꯨꯝꯒꯤꯀꯣ ꯊꯕꯛ ꯏꯟꯈꯥꯡ ꯍꯧꯖꯤꯛꯀꯥꯟꯁꯤ ꯑꯗꯨꯅ morning, good morning. ꯏꯁꯩ ꯌꯥꯝ ꯐꯒꯠꯂꯝꯃꯤꯀꯣ. Every night in my dream I see you feeling. हाँ ताऊ लोग ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯊꯣꯛꯄ ꯄꯥꯝꯗ꯭ꯔꯣ? माइदा ꯅꯤꯄꯥꯗ ꯅꯤꯄꯥꯅꯤ ꯍꯩ ꯕꯨꯝ ꯕꯨꯝ ꯂꯥꯎꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏꯁꯤꯅꯤ. ꯅꯨꯄꯤꯒꯤ ꯃꯑꯣꯡꯅꯤ ꯍꯩ ꯀꯔꯤ ꯊꯣꯠ ꯊꯣꯠ ꯂꯥꯎꯕ ꯍꯥꯏꯗꯣ ꯅꯣꯏꯁꯤꯅꯤ. माइ चहाव याल थारी मालिन ꯌꯥꯟ ꯅꯠꯇꯦ ꯐꯧꯗꯤ ꯀꯩꯅꯣ ꯇꯧꯗꯕꯗꯒꯤꯀꯣ ꯐꯧꯗꯤ ꯀꯣꯟꯅꯗꯕꯗꯒꯤ ꯃꯔꯛ ꯃꯔꯛꯇ ꯑꯔꯩ ꯑꯔꯩ ꯐꯧꯒꯩ ꯍꯨꯟꯖꯤꯟꯈꯤꯕꯗꯨꯅꯤ. ओके ꯌꯥꯟꯁꯨ ꯑꯣ ꯐꯧꯗꯤ ꯁꯦꯡꯗꯕ ꯑꯁꯤꯅꯗꯤ ꯐꯩ ꯆꯥꯕꯗ ꯀꯣ ꯌꯥꯟꯖꯟꯅꯔ ꯌꯥꯟꯖꯔꯅꯤ ꯃꯁꯥꯅ ꯑꯗꯨꯅ ꯍꯌꯦꯡ ꯆꯥꯕꯗ ꯍꯥꯎꯔꯅꯤ. चहाव खरा मिक्स ꯆꯥꯛꯍꯥꯎ तौरꯝनिको ꯐꯪꯗꯦ ꯍꯥꯏꯕ ꯍꯧꯖꯤꯛ. ꯉꯔꯥꯡ ꯁꯥꯠꯄꯅꯦ ꯊꯤꯕꯗ. ꯀꯩꯅꯣ ꯁ꯭ꯋꯥꯏ ꯄꯨꯡꯃꯝꯃꯝꯃꯤꯁꯤꯅ ꯁ꯭ꯋꯥꯏꯁꯤꯅ ꯏꯁꯤꯡ ꯄꯥꯠ ꯀꯩꯅꯣ ꯂꯩꯕ ꯑꯗꯨꯏ ꯐꯨꯒꯠꯂꯛꯄ ꯑꯗꯨꯅꯤ. ꯂꯝꯕꯤꯁꯦ ꯈꯔꯗꯤ ꯀꯥꯏꯔꯦ ꯃꯔꯝꯗꯤ ꯁꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯆꯠꯅꯕ ꯒꯥꯔꯤ ꯍꯦꯚꯤ ꯂꯣꯠꯇ ꯌꯥꯝ ꯆꯠꯄ ꯃꯐꯝ ꯑꯃ ꯑꯣꯏ. ꯑꯗꯨꯗꯨꯅ ꯂꯝꯕꯤꯁꯦ ꯌꯥꯝ ꯀꯥꯏ. ꯃꯤ ꯃꯉꯥꯏ ꯈꯔ ꯐꯪꯉꯦ. The sun rises in the morning. The sun rises in the morning. In the morning. In the morning. Good morning, everyone. Good morning.
ꯀꯩꯒ ꯀꯩꯅꯣ ꯍꯧꯕꯗꯧ ꯇꯧꯋꯦ ꯍꯥꯏꯕ ꯁꯤ Dalit mahal. sida frida sida ido Nga le bi sini ba. fu bu ke sida ta haido ta kaido sije okay mang de ke sida tharo ne sando tio Mi gira ho gira. han ba sida si akta yoi mayam se sumang da haido oi bu sandoꯛꯄꯗꯕ ꯑꯁ ꯁꯨꯃꯥꯡ ꯐ꯭ꯂꯣꯔ ꯇꯧꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯅꯦꯕ ꯑꯗꯣ ꯃꯣꯏꯁꯤꯗ ꯍꯥꯏꯗꯣꯛꯇꯧꯕ ꯐ꯭ꯔꯤꯗ ꯀꯣ ꯂꯧꯕ ꯌꯥꯔꯅꯤ ꯑꯃꯨꯛ Artificial pond. Natro. This natural. This is not natural. This is artificial pond. Khoi tana pamu be wan. Su khandre lang thoring. Ai ni ne diwa It's artificial hill. Ure ya jini. Se la bisita ngarang. Itan ta. Second chalido. pero bunga Chak then noi. numisung numit na som le na ma makharom na mi kaina Lambi journey du uli sang do. my god ale du Wah. ma ek se amani Khusing di leitre he. Fazadra. sidagi Yengo se. mana lamjin han Aisin loin thare tu. gari se na tau tau thau jiao di ka La chin jong. La kano. ha se han ni ba yum he yo buga ta thak se hei ra se ma tang kai thau ma nang chaw ga Adu ma adu lakpo isnu ko. ai chaw bu ngam moi ta thak ko la phoi rum sangom adagi sem kum la ma kai ko ꯁꯦꯝꯃꯒ ꯐꯖꯅ ꯑꯅꯥꯟꯕ ꯀꯣꯜ ꯑꯃ ꯊꯝꯃ Ngasise kilometer 2 muki changbudi chele. Ado up down da kilometer 3 oidongni. Ado keno taw sum ayukta mayamse sum mit nungainaba haitare. Hogolakpa matamda sum life lechin thaba oirona asang amaning ubada khitang wakhanda su nungaidana. Plus du mathakta sum mayamda su akogi habit ama haitare. Mayamsu adum nganna hogotpiu exercise ni khangdi yoga ni khangde mana apamba adu nomoi khagak tawbiu haiba pawjenduga loinana pibagidamakta life se thabanida. Hakang sajen tawbuda tanba yade. Physical movement se maru oi. Physical movement yaudaba yade. Nada yektana lainabagidamakta haitare. Exercise tawena naroidabadi natte adubu
ꯃꯩ ꯊꯛꯆꯜꯂꯛꯄꯒꯤ ꯈꯔ ꯍꯛꯆꯥꯡꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯃꯗꯤ ꯈꯤꯇꯪ ꯇꯣꯏꯁꯨ ꯍꯩꯀ꯭ꯔꯨ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯃꯄꯥꯡ ꯀꯜꯂꯒꯗꯤ ꯈꯔ ꯀꯥꯟꯅꯒꯅꯦꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯇꯥꯡꯉꯦ ꯁꯤ ꯕꯅꯤꯌꯥꯟ ꯇ꯭ꯔꯤꯁꯦ ꯁꯤ ꯀꯩꯅꯣ ꯄꯥꯝꯕꯤꯁꯤ ꯐꯨꯠ ꯀꯣ ꯃꯤꯇꯔ 30 ꯃꯨꯛꯀꯤ ꯆꯥꯡ ꯂꯥꯞꯅ ꯄꯔꯦꯡ ꯑꯣꯏꯅ ꯍꯧꯔꯗꯤꯀꯣ ꯌꯥꯅꯤ ꯈꯣꯡꯅꯥꯡꯁꯦ ꯑꯣ ꯐꯖꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯅꯤ ꯐꯖꯩꯁꯦ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯆꯍꯤꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯦꯝꯕ ꯑꯃ ꯑꯗꯣ ꯆꯍꯤ 30-40 ꯃꯇꯨꯡꯗꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯈ꯭ꯋꯥꯡ ꯀꯣꯟꯕꯒ ꯅꯪꯉꯔꯣꯏ ꯈ꯭ꯋꯥꯡ ꯀꯣꯟꯕ ꯅꯪꯉꯔꯣꯏꯕ ꯑꯉꯥꯡꯒꯤ ꯐꯖꯕ ꯌꯦꯡꯅꯤꯡꯉꯛꯄꯩ ꯇꯟꯖꯥ ꯑꯣꯏꯔꯛꯑꯔꯣꯏꯕ ꯏꯕꯨꯡꯉꯣ ꯂꯥꯡꯒꯅꯨꯕ ꯅꯤꯡꯊꯤꯅ ꯉꯥꯛꯇꯗ ꯄꯣꯊꯥꯒꯦ ꯀꯅꯥꯅꯣꯝꯇ ꯆꯤꯡꯈꯠꯂꯨ ꯂꯥꯎꯗ ꯍꯥꯏꯕꯒꯤ ꯇꯥꯏꯃꯤꯡ ꯂꯥꯛꯑꯅꯦꯕ ꯍꯧꯖꯤꯛꯁꯤꯗꯕꯨ ꯐꯖꯗ꯭ꯔꯣ ꯋꯥꯈꯜ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄꯁꯦ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯍꯣꯏꯅꯦ ꯍꯛꯆꯥꯡꯅ ꯄꯥꯡꯒꯟ ꯀꯜꯂꯤꯉꯩ ꯍꯥꯏꯁꯤꯅꯤ ꯍꯛꯆꯥꯡ ꯄꯥꯡꯒꯜ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯌꯦꯡꯉꯨ ꯈꯨꯗꯤꯡꯃꯛ ꯐꯖꯩ ꯍꯛꯆꯥꯡꯅ ꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯑꯍꯜ ꯍꯦꯛ ꯄꯨꯛꯅꯤꯡ ꯑꯣꯏꯁꯤꯜꯂꯛꯑꯒꯗꯤꯀꯣ ꯂꯧꯁꯤꯡꯅ ꯃꯥꯡꯗ꯭ꯔꯤꯉꯩ ꯍꯤꯡꯕꯒꯤ ꯃꯃꯜ ꯂꯩꯍꯟꯁꯤ ꯃꯤꯡꯆꯠ ꯄꯨꯔ ꯈꯤꯜꯂꯝꯁꯤ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯑꯩꯈꯣꯏꯅ ꯏꯕꯣꯛ ꯅꯍꯥꯁꯦ ꯏꯄꯨꯒꯥꯏꯅ ꯍꯥꯏꯔꯤꯁꯦ ꯇꯣꯉꯥꯟꯅ ꯂꯥꯛꯄ ꯅꯠꯇꯦꯕ ꯁꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯦꯛꯇ ꯄꯛꯀꯗꯣꯏꯅꯤ ꯆꯥꯛꯀꯧꯕ ꯃꯁꯤꯡ ꯌꯥꯝꯃꯛꯏꯉꯩ ꯅꯛꯁꯤꯜꯂꯛꯀꯗꯣꯏꯅꯤ ꯅ꯭ꯌꯨ ꯏꯌꯔ ꯌꯥꯝꯃꯛꯏꯈꯩ ꯗꯗꯥ ꯇꯥꯃꯣꯅ ꯍꯥꯏꯕꯗꯒꯤ ꯀꯀꯥ ꯑꯃꯨꯛ ꯀꯀꯥꯗꯒꯤ ꯕꯥꯆꯧꯗꯒꯤ ꯁꯨꯝ ꯄꯨꯄꯨ ꯄ꯭ꯔꯃꯣꯁꯟ ꯂꯥꯛꯀꯗꯣꯏꯅꯤ ꯃꯊꯪ ꯃꯤꯡꯊꯣꯟꯁꯦ ꯂꯦꯚꯦꯜꯁꯦ ꯑꯗꯣ ꯃꯤꯡꯊꯣꯟꯒꯤ ꯂꯦꯚꯦꯜꯁꯦ ꯑꯞ ꯇꯧꯔꯛꯀꯗꯣꯏꯕ ꯅꯪꯒꯤꯗꯤ ꯈꯪꯗꯦ ꯑꯩꯗꯤꯕꯣ ꯀꯨꯏꯅ ꯅꯍꯥ ꯑꯣꯏꯅꯤꯡꯉꯦ ꯑꯣ ꯅꯪꯗꯤ ꯑꯍꯜ ꯑꯣꯏꯕꯁꯤ ꯇꯜꯂꯦꯕ ꯑꯩꯗꯤ ꯈꯪꯗꯦ ꯃꯌꯥꯝꯒꯤ ꯃꯣꯠꯇꯤ ꯑꯩꯗꯤ ꯍꯣꯏ ꯏꯁꯥ ꯆꯍꯤ ꯀꯣ ꯌꯥꯝꯃꯒꯁꯨ ꯍꯌꯦꯡꯋꯥꯏꯀꯣ ꯆꯍꯤ 70-80 ꯅꯍꯥ ꯑꯣꯏꯒꯗ꯭ꯔꯅ ꯈꯜꯂꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯉꯁꯤꯒꯤꯗꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯦꯠꯁ ꯁ꯭ꯇꯣꯞ ꯐꯣꯔ ꯇꯨꯗꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ once again my lovely viewers and subscribers for supporting me. ꯌꯥꯝ ꯍꯥꯞꯄ ꯁꯝꯂꯩ ꯅꯠꯇꯦ ꯁꯝꯂꯩꯁꯨ ꯀꯩꯅꯣ ꯇꯧꯋꯤ ꯆꯤꯡꯗꯒ ꯌꯥꯝ ꯍꯧꯕ Good morning everyone. Good morning. How are you ngasi? ꯁꯥꯖꯦꯜ ꯇꯧꯕꯤꯌꯨ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯔꯤ hꯛꯆꯥꯡ ꯐꯕꯅ ꯂꯟꯅꯤ. Health is well.
ꯁꯨꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯨꯝ ꯂꯥꯏꯐꯁꯤ ꯌꯦꯡꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠꯀ ꯁꯤꯗ ꯊꯥꯔꯤꯁꯤ ꯃꯌꯥꯝ ꯖꯨꯝ ꯏꯟ ꯇꯧꯖꯔꯛꯀꯦ ꯕ꯭ꯔꯦꯛꯇꯤ ꯁꯦꯡꯉꯦ ꯅꯪ ꯖꯨꯝ ꯏꯟ ꯇꯧꯕꯗꯣ ꯂꯩꯆꯤꯟ ꯊꯥꯕꯅꯤꯅ ꯎꯗ꯭ꯔꯦꯗ ꯃꯌꯥꯝ ꯂꯩꯆꯤꯟꯁꯦ ꯋꯥꯎꯋꯦꯕꯗꯣ ꯂꯩꯆꯤꯟꯁꯤꯅꯁꯨ ꯑꯌꯥꯝꯕꯅꯤꯀꯣ ꯃꯁꯥꯒꯤ ꯂꯩꯆꯤꯟꯅꯦ ꯃꯁꯥꯒꯤ ꯂꯩꯆꯤꯟꯅꯦ ꯐꯣꯟꯒꯤ ꯅꯦꯆꯔꯦꯜ ꯂꯩꯆꯤꯟꯅꯦ ꯂꯩꯆꯤꯟꯅꯦ ꯐꯣꯟꯒꯤ ꯑꯅꯤꯁꯦ ꯂꯩꯆꯤꯟꯅꯦ ꯀꯝꯕꯥꯏꯟ ꯇꯧꯔꯈꯤꯕꯗꯗꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯥꯏꯐꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯊꯦꯡꯛ ꯌꯨ once again everyone thank you everyone bye ꯂꯣꯏꯅ